Mityang tabiriba pumnamakpu khurumjari namrata gurumayumna taramnokchari sandokchariba thoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni ngasi Mami Mapao gi chamayangkhai mapanrak suba episode asida karigaramba Mapao sing puzarakliba gi haibadu miyamda thamjage Manipuri feature film Maichakna chahi kun manga mapung farakpagi thoram pangthokhibagi Mapao Manipuri short film Toiganna HISFF gi Best Short Film of the Year 2025 ki first runner-up tarakpagi Mapao. Manipur State Kala Academy gi kumjaing lisingani kunhumdoi amadi kunmari gi award panglaklaba ya school gi artist sing taramna okhibagi Mapao. Festival of Classical Solo Dance JN Manipur Dance Academy gi auditorium da pangthokhibagi Mapao. Aroibada Wayum 3.0 Festival of Arts and Music numit nini chupna pangthokhibagi Mapao. So guys, ngasigi ahanba Mapao da puzarakliba asi kumja ing lising anida release tawkiba more production gi makhada El Bangka Sarmana direction pi kiba Manipuri feature film Maichakna chahi kun manga mapung pharakpagi thoram Palace Compound Laiba Manipur State Film Development Society MSFDS ta pangthokibaga loinana 2K resolution da nauna screen tawduna miyam da utkibagi Mapao asi amuk miyam punna mityeng taminasi Manipuri feature film Maichakna chahi kunga manga mapung farakpagi thoram Palace Compound Laiba Manipur State Film Development Society MSFDS ta pangthokre Manipuri Vintage Film Revival Committee na sinduna pangthokiba thoram adugi manungchanna film asi kaptuna miyam da utki kumzali shingani da release tawkiba Maichak hairiba Manipuri feature film asi More production ki makhada El Bangka Sarmana direction pikibani Maichak hairiba Manipuri feature film asi 2K resolution da nauna screen tawkibani Manipuri feature film Maichakna chahi kun manga mapung pharakpada Mami Mapao gi maikay dagisu thagatpa amadi nungaiba phongdokchabaga loinana Manipuri Vintage Film Revival Committee na sinduna film asibu nauna 2K resolution da mai pakna screen tawkhiba asi thagatningai ni haizari Hyderabad ki Prasad's Multiplex da chathakiba Hyderabad International Short Film Festival da Parsuram Thingnam gi Manipuri short film Toiganna Festival asigi Best Short Film of the Year 2025 ki first runner-up tarakpagi Mapao asi amuk miyam punna mityeng taminasi. Manipuri short film Toiganna Hyderabad International Short Film Festival gi Best Short Film of the Year 2025 ki first runner-up tarakle Hyderabad International Short Film Festival haukiba December 18 dagi kungamathoi fawba Hyderabad ki Prasad Multiplex ta chathakibani festival asigi damak punna film chatret ka manga thagalakhibagi manungda film humfu khangatuna festival asigi manungchanna screening tawki Prasuram Thingnam gi Toigan hairiba short film asi conflict na sokhalaba lamdam asigi karishu khangjadriba angang amagi warida yumfam oiba short film ni Toigan hairiba short film asida laishang them tonthoi Thingnam pari hanba amadi irengbam Premanandana saktam langli Parsuram Thingnam amadi Manipuri short film Toigan gi timbu Mami Mapao gi maikay dagi a big congratulations haiba wafam asi thamsari loinana makhata nasu tongan ba award kaya ama soidana lawirakho haiba wafam asi thamsari Manipur State Kala Academy gi kumja inglisingani kunhumdoi amadi kunmari gi award amadi fellow panglaklaba ya school gi artist amadi ayiba 18 bu
Manipur Legislative Assembly gi Speaker Thokjom Satyabrata na taramna okpagi thauram pangthokibagi mapao asi amuk miyam punna mityeng taminasi. Manipur State Kala Academy ki kumsa lishingani kunga humdoi amadi lishingani kunga mari ki award amadi fellow fanglaklava yai school ki artist amadi ayiba taraga humdoi speaker na taramna okpagi thoram pangthokre thoram adu vaigabati laikai da laiba Manipur Legislative Assembly ki speaker Thokjom Satyabrata gi yumda pangthokibani thoram adu ga mari leinana speaker na haikibada lainga ki artist singi tengbang scheme asiki mathakta yai school assembly constituency ki oina artist singi yaifa thaurang scheme lakliba March tha fawgi manungda suksoi shoidana hodok lagani haina thazaba piki art I perform si isa dagi thamoi dagi manu de putor banatana kabak kabak tamaga dihte yanin thaside aduguna lebak su lebak nin ba habise thamoi dagi par ning da ni wakhal da chin da khabar da thamoi da diyamdana lebak ni law sima masim kana de mi pum khudima ki thamoi da mai mariba mai maramdam sibu kana su leite lebak siba masu lebak santi lehening ba khudima afaba artist ma tawmadawni habisisu ay thamoida paujay marandi art form sing da leiba halaman sing marwa pangsin punama yam discipline lei ojaga satra gi mani phajana maintain tawga lei ada sumaina amaga nusina punjanaga leiba ngamta ga di ngasi society se charang no si thom moyen khanje aduna wakha tarakwa matamda khoina amaga nusina ga hena phaba lambi ke ama puthoga chamina duna manipur sing da pawdang promina si Manipur State Kala Academy gi kumja Inglisingani kunhumdoi amadi kunmari gi award amadi fellow fanglaklaba singbu ikai khumnaba utkhiba sida Mami Mapao gi maikai degi thagat pa phongdok chari loinana ya school gi oina artist singi yaifa thaurang scheme asisu mai pakna pangthok piba oirasanu haiba wafam thamjari matang swaida amna tenba break amatang lojege khongleyang na hanjarake Impact TV bu mityeng taduna leibiu Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari Zagat asina kunti gi matik magun khang na naba thawoi na sinba oiba tai. Are iba pot hapko aiba yumugi. Bai kadu tajarabani imung duna leramba pot chai makai loi na lobudi yarabani adumaku madusu nasana tawjaram de palibango himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na paijarba jeng kuba mase prithi matai mai be magi thakta sai thok jage yengo nangi namang da bhagavan putigom pambi gi masakoi na leplare namit pangkog lo kunti yengo kunti Laibak pukpun namit kuding inamidang waram pung taruk taba matam na sandok jagadaba amade matang ginamit yum sakay namit kinong tilpung amataba kudingi repeat telecast tawjagador mit hauramase sungsoy dana sandok jargani soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring Welcome back adom na mityeng tabiriba asi Impact TV da sandok jariba Mami Mapao gi chama yangkhay mapan suba episode ni break ki matungda puzarakliba Mapao asina Manipur amasung mapangi artist tara mangana saruk yaduna December tara nipandagi kun fauba Festival of Classical Solo Dance numit humni jupna Imphal gi JN Manipur Dance Academy gi auditorium da mai pak na pangthokibagi Mapao asi amuk miyam punna mityeng taminasi Festival of Classical Solo Dance Numit Humni Chupna Imphal gi Jan Manipur Dance Academy gi auditorium da pangthokre Festival adu December taraga nipandagi kun fawwa State Kala Academy na sinduna chathakibani Manipur amasung mapan gi artist taraga mangana festival asigi manungchan na solo dancing utki
Festival asi hogdokpa numitta saruk yakiba saknairaba cultural personality Aribam Syam Sarmana Manipuri classical solo dance saukhatnabagi pandamda classical solo dance ki festival ama pangthokpa asi afava khongthangni haina singthaki Jika khandi ama khandi level jeda syllabus ta solo ki dance ko long hap ge jo ma ai khande dri aduna ai na lal miswe to budi masida documentation to ko sing su loction view yeng view tanja logi mo bilas ta jo ai na ipil to jening bali masi nei na bil ka hap chel laga age se kala ka mi de ki masing bu chi hap chel laga kadum ba masi ki specialization am tak ta taru ki khangdi chei am khangdi tamang mo te specialization am to gi rawti akoi yam phaba manipuri jagoi yam phaba pot am oigne Aroibada puzarakliba Mapao asina Wayum 3.0 Festival of Arts and Music numit nini chupna Imphal East District ki Taurem da leiba Wayum Eco Resort ta mai pakna pangthokhibagi Mapao asi amok miyam punna mityeng taminasi Wayum 3.0 Festival of Art and Music numit nini chupna mai pangthokre Festival of Arts and Music adu Imphal East District ki Taurem da leiba Wayum Eco Resort ta pangthokhibani December taraga mari amasung taraga mangada numit nini chupna chathakiba Festival of Arts and Music aduda tongan ba music band yauna punna artist taraga mangana saruk yaduna nungai raba performance kaya utki Mangda punjau pugum thaval da punglon chada bangu matam chada ni nung siru bayo aja kivani arim bagiye au bakhudin da michi khat acha bakhudin da irang to pamza dre ni nung sin la lon ba nang bu kada Take love a journey, me nom the vana, old love of Unsida. One shot, two shot, three and four. Team corporation, misery. And played the company lost the Washington. I'd like to humanity from the hollow line. But if you love me, why'd you leave me? Take my body,
know how to roll like the fucking roll. Every single bullet and my into fucking cold. I don't think I don't go. I'll be rocking the cold. I'm falling shit in the heart. I ain't gonna That can't sweep me. I'm a dumb boss, turn flat on TV. If you won't bring it to the bitch, come eat me. Give it to the minimum, 10 for the fee. I never gotta pay for the trip with you. Matching your head, but you know it's never on another track. Everybody go mad, go crazy. We blaze, power so don't relax. From tribals to the nation, then we head to outer land. Tongan-tongan ba music band yauna, artist tara mga na saruk yaduna, Wayum 3.0 Festival of Arts and Music, mai pak na pangthokkhibada Mami Mapao gi maikay dagisu thagat pa phongdokchari. Loina na makhata na su mai pak na festival asi pangthokpa ngamba oibiu haizari. And that's all we have in this episode. Mathangi episode tasu anawba mapao kaya ga loina na amuk lakchege. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.